ꯑꯍꯥꯟꯕꯗ Yaiphabi Chanu ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ Manipuri Medium ꯒꯤ ꯑꯣꯏꯅ H.S.L.C ꯗ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯁꯦ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯈꯔ ꯇꯥꯅꯤꯡꯉꯤ ꯃꯌꯥꯝ Topper tabi haruragadi aise Manipuri Medium da all Assam topper tajareba asigi khaluragadi aise yam harawiba aise aina sigagi hena phangbagi asade tawjarubani ado khitang nanda harale horeba adugi khara nungaite adugo all Assam topper ko Manipuri Medium da tarakase asigi yam nungaiba phonse haijeni okay agasari mathanggi question si nangna hairiba nangna mamangdagi asadi am sound tawgi ko adu laiba tibna maram oiraga nangba khara wat bagi mai tabra nangda laire matung tabada madugagi themba anda kitri themba ma oisan aduga nangna themnagiba awaba madi mai khara hairiba nangi kenosi position du jauna bokona nangna themnagiba awaba madi mai ba sia to awaba hairagana akhoi yumdagi like tamba jathobisin tabase yamna wahiba maram haragadi lambi se ko yamna silakpa mafam do aina laki pusonda tambada aduga siga yam wabam leire aduga nungai be haragana aina khumanda akhoi ni oida leiraga tambase hadi ni oida dum yumda leibada baina leiraga sathoga singsi nungai re school sina adwana leiraga tamgi se yam nungai aduga gi aina tamli be school gi oja singse yam phaiba moi yam kam encourage tawe ingonda desa khangda bare asu ko hang khotana tawi adugai ina desa ina chakhiba tuition singi oja sinsu adugi matik ingonda encourage tawi moina asigi da mata yam nungai jai adu makha tarakasidi nang hoji karamba college da admission tawbagi plan laikre aduga karamba stream se nang choose tawkabagi asi matang se admission tawbase ai Palapur da leiba PM Sri Nehru Higher Secondary da aise admission tawjare aina lobana science stream ko science da aise PCB oina lawjare si heng nangna lai su se mapung than heirabai matungda karamba service karamba makhalgi adugumbagi matangda kitang mayam ba sia to aina mainly oina khandasi ahambada civil service yam pamsei bai ado matang na haigada kaino aina apamba angkhak leiba medical line da chanbase yam pame amarom da hairaga civil service na tabada adugi oina sumaina higher secondary exam loiraga makhada medical line da doctor dambai wakhal le adubaina makhada doctor oiraga matungda karigumba ingon chance thangade civil service examination gi thagi se prepare tawga okay yang ngai jai nang khaliba sadu soidamagi tongbasu oisanu thank you aina nangona hairisina kainoda akoina bi tamako matunda subject ko angrezi dane kaino ko wari ko jawu aduga macha siga chithi ba matamda mappa sina hai ibungo aina ngasi nangona iba chithi se nang masi paraga nang lana lobam sunglo ko budi ai khangde but mappa ma waina aina haibum thokdo aina haibisini badudi karina da nang ngasi chatti haidna nakung thanjalari ba amasung khara kharjik laiba lambido mado I have already crossed aina madu lana laabani aduna karama mafamda tingang lai karama mafamda nungjeng tai karama mafamda setpada khudong jadagi haibdo madu ai loina khangaga nangonda haibasini haidana wari khara hairaba matungduga onbada nangna lawrabasu nangdini lawdrabasu nangdini whatever aina haibam thokpodudi nangonda haibasini haidana wari do dum yamna sangba wari ni yamna fajaba wari ni adumana tawdi aduna Yaiphabi da ina haningi sene kaina ida H.S.L.C se mase life ki aloiba stage nate masi initial stage oibana nanga matang sidagi tamna section bagi dakar matai nanga ngasi kulakta laik tamamadi town da kakhalakpa kham nati anatraga khara develop oiba mafamda satna laik ta mafam tamsida nangonda adi social dedicate adi ayamma langbag dongjaba usul lakujai madu chingdo madu very boldly nathona aphana madu aina ngasi
aigi pandam karino haibagi pandam dugi khakta uraga pandam du khakta uraga nangna chatkadabani Mahabharata hai to Arjuna magi aidi kanoda drone na ken parikha logo matamda aidi uche ki mangat la karino adu kata wi ai do ai do mai ya ko adu kata wi atai duna aidi mayam tili ko na su dagi una su wana su sa su wasa su kuna mak wi aidi magi salutation do madu pibam thok piba amasung aidi guru na pamiduna nang se karam kamaina nang di target tu da aidi thawai junction bara aidi yembu na tumina o Arjuna drone da kum da aidi ai no uri se se ki mangat tu da mu wi haibagi wafam duga aidi sisya puna ma bu tel bahla haraga Arjun khatta da pass hoi diba aduna nang ngasi secondary kamut kamudul ni secondary se pass ta matunda secondary sisu yana pajana pass ta wala ba adu gi matung duga ngasi higher metric H.S.L.C amasung higher secondary si se jamna luba stage mani jamna lebe stage mani se asina kai raja nang gi brain immature ni jadi jamna aidi apet pa lekum gumbani madeduga aidi nang amasung environment na nangbu semning mo de semdori bani masigi matam se amna aidi jam section chatpagi mathau tai aduga secondary da nang result hajada ba tar gadi amko muksu nang ngasi metric da top hamiba aidi mayam nangbu ikai kunna bo ultiba mayam nangona hamiba asa nang ngasi Ningthemkhun Loitomleikai gadi asami manungda Manipuri Medium da top na thuglei basya masi mayam nangni na thakta kari apa malai rangane adusya nangna amuk hanna nangna sign toba nangi every activities la mayam na adi kari na adi nang platform se adi kato ramani adi khara dung ta na la amina adoi amuk mayam na nang phaningi aduna aina Yaiphabi daina anigi se nangna hojik khangedabase nangina tho haibabu laik paba natana atei khalloidabani haibasigi wafamse thamnai haraga nangi future course of life da jaifam mongolgi damakta asogi mafamda thongnijare haraga aigi tenda wafam asi matang asida kathajarage mayambu thagate Nanti now nahan mayam nanghi kuno ni loina tanju kulam dari ada nasi masuna ada na pasta lapati mabok na kaya ang haraw de kaya himatik nungai ni kay kita apa kang de tado le na makita ya himatik haraw ni apa tado do lai exam na hayang ini nakasindi lai exam na kamali ang anjing siya masa ada lucu cerai lah lucu kuit tado do lai exam na kamde kalau ngaji lucu na pas tahu baca mampu kita mungkin ya di makin dia siapa yang itu dia masih orang paling sematang kita bersenjata kamu masih mau selesai Ayo, masih matang kita bersenjata masih orang pada yang matang sih kalau senjata